Ichan afing apai oina paikhatse hek paikhatpaga nongdai rembana lahol ai nongdai na nang thor ka hebra thoro hebra Ichan na yambung aingon ko ro haibana te thor ka ni nataga thoroi adu ka hayo nangi pahum gi matungina ai thabak to gadoini yambung ai thorakpa ngamoi asina tra fare fare adudi ai hauji nakhoyum da sanga gi ko madu hairak pe hek tabaga Ichan masadu ithak thakale aduna sat hairei adudi to winu yambung ai thora age ba sengabo hoi ba ai kol koi nasana khanga thoro hoi yambung ngai hak khalaga siba changba marai bakini thokning ba ama thokjarasanu yumda changa aga salan sanadu sharuk haina tapna pi ama yansilaga khongthang tapna thanglaga thongdu makhol thohandabi hangdoklaga tapna amuk ngaksilamlaga thorae thongal yorakpada tayalga nongdai rembaga leptuna leirami tayal yorambasida Ichan kibadi khara hanthajai adubu masak udringaida aduk sauba ngambagi wani nongdai rembana mangda leppaga leirabada kanagi sauba mitna kanna yengba fauba ngamjaba nate nongdai remba Ichan gi nakta changsilai aduga mobile du tap mullaga laktana langi Ichan kibana masadu ithak thakachai tayalna kaino nei nungdang sida angang gi mobile sang mulang khai bire tapna phajana haina ba yabaduda karino nang angang si ubada sabtra tawri duba nongdaina masa yam ngang na ba yade ngango wa yam ngang kidai ne ngango nang mayam haidai hairo dana ta ge amta tayaldi nongdai rembara langthokiba mobile du khulaga yengba sabo oina leithoga leiki Ichan nongdai rembagi mangdadi tasillaga sujillaga oina lepaga lei nongdai rembana manak tap nafsillaga makhwang melaga Ichan da yengaga lei kai gi hauji tumi leiriba hairo ne yambungi mahuta nang mayam da ai gi mangda lepaga waga ngangsina disi karigina Ichan sungkhum khum khidre nongdai rembadi hingkarakle aduna laukhalai aina ngangsi kana tara Ichan kigum lakum taha tap nangango mitani karino tap nangango mitani habidi ahing le tawriba thabakse phajaba nati kari gi phajadiba kemta khangdaba dawna wa ngangana oho nachin khumba hore ene natra khumba khumdaba aigi apambane nangai se kyam nungside Ichan su nongdai rembada hangatna yenglaga hangjarai aidi kyam nungsidage yambungna nongdai remba khumba ngamjadre ngasi Ichan na mangonda sauribasi maram chai adubu mana saubadi maram chade madumakna ahing nongyaida leifam khangdabagi chelaklibani nongdaina ai nangbu yam nungsi aina nang nungside habadi kanana haige Ichan na aina yambung nungside habadi kanana haige yambung na tawriba thabaktubu aini nungairamgadi khanbra ai asukui base yambung na yaningdaba pamdaba kari thabak tawkhrage yambung ibe yambung matungda amuk hana tawraroi nang kapkanuba Ichan adum kappaga leire tayal changsilaga Ichan da mobile du pirai tayalna Ichan se temper di kaire screen kaibadi nate Ichan tapna mobile du loksili aduga nongdai rembada yenglaga yambung ai yambung na haibado yarage ai changage ta chau halaktri mana halakpada thengnaradi yambung su aisu tamo tayal su phubini tayalna chango thenge nongdai na yaroi changkhiba tayalna kari gino dude nongdai na ai ngasi mabu putuna chatkani Ichan nongdai rembada pakhatna yengjarai tayalna nongdai remba nang wakhalam ta khanto madu matang sade adumna tawba honade Ichan na yambung madu haibino ai changage na nongdai remba bu thairaga chakke tawbada nongdai rembana Ichan gi makhutu ta pharai aduga ai dinangbu pudana yumda changaro Ichan na yambung
ꯑꯩꯒꯤ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯏꯆꯟ ꯇꯌꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯖꯔꯛꯏ ꯇꯥꯃꯣ ꯇꯌꯥꯜ ꯌꯥꯝꯕꯨꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯒꯤ ꯈꯤꯇ ꯈꯟꯕꯤꯌꯨꯕ ꯅꯣꯡꯗꯥꯏꯅ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯏꯆꯟꯕꯨ ꯆꯤꯡꯕ ꯍꯧꯔꯛꯏ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯝꯖꯕꯗꯤ ꯂꯦꯞꯇꯦ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯏꯆꯟꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯦ ꯄꯔꯤꯈ꯭ꯌꯥ ꯊꯥꯗꯧꯕ ꯅꯪꯅ ꯀꯩꯝꯇ ꯈꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯀꯧꯔꯒ ꯃꯨꯛꯄꯗ ꯏꯆꯟꯒꯤ ꯈꯨꯠꯇꯨ ꯅꯥꯟꯊꯣꯔꯛꯂꯦ ꯃꯗꯨꯗ ꯏꯆꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯏꯟꯊꯣꯛꯑꯝꯃꯒ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯥꯟꯅꯒꯦ ꯇꯧꯕꯗ ꯇꯌꯥꯜꯅ ꯐꯥꯔꯛꯏ ꯇꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯨꯕ ꯏꯆꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯅꯥꯎꯕ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯆꯟ ꯃꯕꯨꯡ ꯅꯥꯎꯕꯗ ꯀꯤꯅ ꯌꯦꯡꯂꯒ ꯂꯦꯞꯄꯒ ꯂꯩꯖꯩ ꯅꯥꯎꯕꯁꯨ ꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯏꯆꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯏꯆꯟ ꯀꯤꯕꯅ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯂꯩꯃꯥꯏꯗ ꯌꯦꯡꯂꯒ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯂꯥꯏ ꯄꯨꯝꯕ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯃꯣꯕꯥꯏꯜꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯔꯦ ꯅꯥꯎꯕꯁꯨ ꯃꯆꯜꯕꯨ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯂꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯁꯥꯎꯔꯒ ꯃꯆꯤꯟꯗ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯈꯤꯕꯁꯤꯅ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯦ ꯋꯥ ꯉꯥꯡꯊꯣꯛꯇꯕꯤꯗ ꯁꯥꯎꯕꯁꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯦꯠꯂꯤ ꯄꯥꯛꯅ ꯁꯥꯎꯕ ꯍꯟꯊꯒꯟꯗꯦ ꯁꯥꯎꯈꯤꯕꯗꯨ ꯁꯨꯡꯐ ꯐꯈꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯅꯥꯎꯕꯅ ꯆꯪꯉꯣ ꯏꯆꯟ ꯉꯛꯅ ꯃꯕꯨꯡꯗ ꯌꯦꯡꯖꯔꯛꯏ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯥꯎꯕꯅ ꯇꯨꯝꯃꯨꯔꯣ ꯏꯆꯟ ꯍꯟꯗꯛꯇꯤ ꯏꯃꯨꯡꯗ ꯄꯟꯊꯔꯝꯗꯅ ꯆꯦꯟꯁꯤꯟꯈꯤ ꯃꯆꯜ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯥꯎꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯏꯆꯟꯒ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯄꯨꯝꯕ ꯅꯥꯎꯕꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯃꯆꯜꯗ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯃꯉꯛ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯆꯜꯕꯨ ꯇꯨꯝꯂꯕꯅ ꯌꯦꯡꯁꯨ ꯌꯦꯡꯖꯩ ꯏꯆꯟ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯂꯝꯃꯤ ꯅꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯌꯥꯔꯣꯏ ꯆꯠꯈꯤꯕ ꯑꯩ ꯉꯁꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯅꯥꯎꯕ ꯑꯣꯏꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ ꯃꯆꯜꯅ ꯇꯧꯔꯤꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯑꯒ ꯅꯨꯄꯥ ꯎꯅꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯀꯔꯤ ꯇꯧꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯒ ꯏꯪꯊꯝꯊꯥꯁꯤꯗ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯏꯆꯟꯁꯨ ꯇꯨꯝꯊꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯇꯣꯟꯅ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯒꯅ ꯑꯁ ꯑꯩꯕꯨ ꯇꯥꯇꯣꯟꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯣꯏꯔꯥ ꯑꯗꯨꯒ ꯇꯥꯇꯣꯟꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯛꯏ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯌꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯌꯥꯝꯕꯨꯡ ꯑꯩꯅ ꯐꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯅꯤꯡꯉꯥꯏꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯒ ꯂꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯝꯗꯧꯔꯤ ꯇꯌꯥꯜꯅ ꯈꯥꯝꯕꯒ ꯌꯥꯗꯦ ꯅꯣꯡꯗꯥꯏꯅ ꯇꯌꯥꯜ ꯅꯪ ꯁꯥꯎꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯀꯩꯝꯇ ꯉꯥꯎꯗꯦ ꯌꯨꯝꯗ ꯆꯠꯄ ꯉꯝꯒꯅꯤ ꯅꯪ ꯄꯥꯈꯠꯀꯅꯨ ꯇꯌꯥꯜꯅ ꯄꯥꯈꯠꯇꯕ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯅꯪꯒꯤ ꯅꯒꯨꯜ ꯈꯪꯉꯦ ꯑꯩꯅ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯁꯦ ꯑꯩꯒ ꯂꯩꯔꯁꯤ ꯉꯁꯤꯗꯤ ꯅꯣꯡꯗꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯪꯁꯨ ꯏꯪꯉꯦ ꯑꯃꯨꯛ ꯕꯨꯂꯦꯠ ꯑꯩ ꯊꯧꯖꯤꯜꯂꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯊꯧꯗꯗꯅ ꯇꯌꯥꯜꯅ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯣ ꯑꯗꯣ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ ꯅꯣꯡꯗꯥꯏꯅ ꯍꯣꯏꯕ ꯍꯥꯏꯔꯛꯀꯦꯕ ꯅꯪ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯃꯒ ꯂꯩꯊꯣ ꯇꯌꯥꯜꯅ ꯃꯈꯣꯏꯗ ꯂꯩꯔꯁꯦ ꯍꯥꯏꯕꯗ ꯊꯑꯣꯏꯅ ꯌꯥꯗꯕꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯏꯃꯨꯡꯗ ꯆꯪꯗꯕꯤ ꯑꯏꯪꯕ ꯃꯔꯛꯇꯨꯗ ꯃꯄꯥꯜꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯆꯟꯅ ꯃꯉꯣꯟꯗ ꯆꯩꯔꯛꯄ ꯃꯗꯨꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯇꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯏ ꯃꯤꯠ ꯂꯣꯏꯅ ꯁꯨꯛꯊꯔꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯃꯈꯥ ꯇꯥꯅ ꯅꯤꯡꯁꯤꯡꯂꯛꯏ ꯏꯆꯟꯅ ꯁꯥꯎꯔꯒ ꯑꯃꯗꯤ ꯀꯞꯄꯒ ꯉꯥꯡꯂꯛꯈꯤꯕ ꯄꯨꯝꯕ ꯑꯗꯨꯗꯒꯤ ꯃꯥꯅ ꯏꯆꯟꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯏꯆꯟꯅ ꯍꯥꯏꯖꯕꯗꯨꯁꯨ ꯇꯥꯔꯛꯏ ꯌꯥꯝꯕꯨꯡ
ꯑꯩꯒꯤ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯥꯁꯤꯟꯅꯗꯕꯤ ꯆꯤꯡꯗꯨꯅ ꯄꯨꯕꯗ ꯏꯆꯟꯅ ꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯍꯟꯅ ꯌꯦꯡꯗꯕꯤ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯄꯣꯛꯆꯔꯛꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯊꯣꯔꯛꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯒꯨꯂꯤ ꯆꯥꯈꯤꯕ ꯗ꯭ꯔꯒ ꯀꯥꯞꯈꯤꯕ ꯑꯃꯗꯤ ꯏꯆꯟꯅ ꯃꯥꯕꯨ ꯆꯥꯎꯕ ꯑꯗꯨꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ ꯑꯔꯣꯏꯕꯗ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡ ꯂꯥꯛꯄꯗ ꯃꯥꯅ ꯄꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ ꯃꯗꯨꯗ ꯃꯍꯥꯛ ꯊꯣꯏꯅ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯃꯤꯅ ꯇꯧꯕꯗꯤ ꯃꯤ ꯑꯗꯨꯅ ꯐꯪꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯅꯣꯡꯗꯥꯏꯅ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯜꯂꯝꯃꯦ ꯏꯃꯥꯗ ꯁꯤꯡꯅꯔꯤꯕꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯔꯒ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯁꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯅꯤꯅ ꯃꯗꯨ ꯀꯔꯤꯒꯤ ꯈꯜꯂꯨꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯩ ꯆꯥꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯩꯔꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯔꯕꯗꯤ ꯃꯁꯥꯅ ꯃꯩꯔꯤ ꯑꯗꯨꯅ ꯃꯩ ꯋꯥꯏꯔꯛꯄ ꯇꯥꯕꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯀꯔꯤꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯣꯡꯐꯝ ꯁꯦꯝꯖꯒꯗꯧꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕ ꯇꯝꯕ ꯉꯝꯗꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯥꯔꯤꯅ ꯃꯆꯜꯒꯤ ꯃꯣꯕꯥꯏꯜ ꯇꯦꯝꯄꯔ ꯀꯥꯏꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨꯅ ꯄꯥꯏꯈꯠꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯩꯅꯣꯅꯦ ꯉꯔꯥꯡꯗ ꯀꯩꯁꯨꯝ ꯇꯧꯍꯧꯗ꯭ꯔꯒ ꯀꯩꯗꯧꯕꯗ ꯀꯥꯏꯔꯤꯕ ꯑꯁꯨꯛ ꯊꯤꯅꯕ ꯃꯆꯜꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯥꯅ ꯌꯦꯡꯕꯗ ꯎꯔꯛꯇ꯭ꯔꯕꯗ ꯀꯧꯕ ꯍꯧꯔꯛꯏ ꯄꯥꯔꯤꯅ ꯏꯆꯟ ꯏꯆꯟ ꯅꯥꯎꯕ ꯅꯥꯎꯕ ꯅꯥꯎꯕꯗꯤ ꯏꯔꯨ ꯂꯨꯖꯔꯨꯕꯒꯤ ꯃꯀꯣꯛ ꯇꯩꯊꯣꯛꯂꯒ ꯆꯪꯉꯛꯏ ꯅꯥꯎꯕꯅ ꯀꯩꯅꯣ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯏꯗꯨꯅ ꯇꯥꯆꯣ ꯄꯥꯔꯤꯅ ꯏꯆꯟꯗꯤ ꯅꯥꯎꯕꯅ ꯂꯩꯔꯝꯒꯅꯤꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯑꯩꯅ ꯏꯔꯨꯖꯔꯝꯗꯥꯏꯗ ꯄꯥꯔꯤ ꯅꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯆꯟ ꯀꯧꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯄꯥꯔꯤꯅ ꯏꯆꯟ ꯅꯥꯎꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯁꯤꯗ ꯅꯨꯡꯁꯤꯕꯩ ꯀꯧꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯄꯨꯂꯤꯁ ꯁꯥꯗꯨꯒꯤ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯟꯁꯨ ꯆꯦꯟꯖꯔꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯍꯪꯖꯔꯛꯏ ꯀꯧꯕ꯭ꯔꯣ ꯇꯥꯆꯧ ꯄꯥꯔꯤꯅ ꯀꯧꯋꯦ ꯅꯥꯎꯕꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯣꯛ ꯇꯥꯁꯤꯟꯅꯗꯕꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯂꯩꯇꯦ ꯁꯤꯡꯗꯦ ꯃꯁꯤꯃꯁꯨ ꯌꯥꯔꯣꯏ ꯆꯩ ꯌꯥꯝ ꯆꯥꯔꯛꯈꯤꯅꯤ ꯃꯌꯥꯝꯕꯒ ꯃꯆꯜꯒꯅ ꯇꯥꯕꯗꯤ ꯅꯠꯇꯦ ꯅꯥꯎꯕꯅ ꯉꯥꯡꯂꯤꯗꯨ ꯄꯥꯔꯤꯅ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯥꯎꯕꯅ ꯇꯧ ꯈꯟꯕꯒ ꯇꯧꯕꯒ ꯍꯦꯛꯇ ꯃꯥꯟꯅꯔꯝꯃꯤꯁꯦ ꯀꯔꯤꯕꯨ ꯉꯥꯡꯗꯣꯏꯕ ꯇꯥꯔꯒꯦ ꯉꯥꯡꯉꯣ ꯏꯆꯟꯅ ꯀꯩꯅꯣ ꯇꯥꯆꯧ ꯄꯥꯔꯤ ꯏꯆꯟꯗ ꯃꯣꯕꯥꯏꯜꯗꯨ ꯎꯠꯂꯒ ꯍꯪꯉꯛꯏ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯀꯩꯁꯨꯝ ꯇꯧꯍꯧꯗꯕ ꯃꯣꯕꯥꯏꯜꯁꯤ ꯀꯥꯏꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯕꯗ ꯀꯥꯏꯔꯤꯕ ꯊꯥꯗꯕ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅꯗꯤ ꯀꯥꯏꯔꯣꯏ ꯏꯆꯟ ꯃꯣꯕꯥꯏꯜꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯕ ꯉꯝꯗꯅ ꯂꯩ ꯄꯥꯔꯤꯅ ꯍꯩꯃꯥ ꯀꯩꯗꯧꯕꯗ ꯀꯥꯏꯔꯤꯅꯣꯃꯦ ꯏꯆꯟꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯅꯥꯎꯕꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯛꯏ ꯅꯥꯎꯕꯅ ꯑꯩꯅꯅꯦ ꯇꯥꯆꯧ ꯑꯉꯥꯡꯗ ꯍꯪꯕꯤꯔꯨꯔꯅꯨ ꯄꯥꯔꯤ ꯅꯥꯎꯕꯗ ꯃꯤꯠꯀ ꯈꯨꯖꯤꯜꯂꯒ ꯌꯦꯡꯉꯛꯏ ꯏꯆꯟꯁꯨ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯃꯕꯨꯡꯗ ꯌꯦꯡꯖꯔꯛꯏ ꯅꯥꯎꯕꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤ ꯂꯩꯊꯣꯛꯏ ꯄꯥꯔꯤꯅ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯥꯎꯕꯅ ꯍꯣ ꯃꯔꯝ ꯂꯩꯕꯩ ꯄꯥꯔꯤꯅ ꯀꯔꯤ ꯃꯔꯝ ꯅꯥꯎꯕꯅ ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯗ ꯃꯥꯅ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒ ꯂꯩꯕ ꯌꯥꯕ꯭ꯔꯣꯕ ꯑꯗꯨꯒꯤ ꯂꯪꯈꯥꯏꯔꯤꯕꯅꯦ ꯑꯩꯅ ꯄꯥꯔꯤꯅ ꯀꯔꯝ ꯀꯥꯟꯗ ꯅꯥꯎꯕꯅ ꯉꯔꯥꯡ ꯑꯍꯤꯡ ꯄꯥꯔꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯍꯥꯏꯕ ꯅꯥꯎꯕꯅ ꯍꯣꯏ ꯄꯥꯔꯤ ꯃꯆꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯅꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯍꯧꯔꯛꯏ ꯄꯥꯔꯤꯅ ꯌꯥꯝ ꯍꯩꯔꯤꯕ ꯅꯥꯎꯕꯅ ꯍꯩꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯥꯆꯧ ꯄꯥꯔꯤꯅ ꯊꯨꯒꯥꯏꯗ꯭ꯔꯗꯤ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯥꯎꯕꯅ ꯃꯁꯥꯅ ꯈꯪꯗ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯍꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯅꯥꯎꯕꯅ ꯀꯩꯗ ꯇꯥꯅꯤꯡꯗ꯭ꯔꯤꯅꯣ ꯇꯥꯆꯧ ꯑꯗꯨꯕꯣ
Pari naubagi manakta changchilai nauba kibasu pokchai ichansu pakhatchai Pari na naubabu amuk phubiradina Pari naubagi manakta lepaga haibaga taubaga thajilake taurai Pari na namai do phone je kai ka pulak thajilawra na ha mobile temper kai bisu chap mar nangsu machen wasa kai gi ha hero sari bana mai do lokhat pa yaroi na naubasu hairap handok chai aduga tapna khumai naubana kaino da taso angang se aina suwarak pa yaina mobile do kai su kunthar loiba yaw potu da Pari na hai hojiki mobile khutang laltang sida masu plastic na samu yaw pola ba ha adu kokhal yaw da ba naubana wakhal di aina hena bari da yaw wiram gani Pari na nachin du su yaw na lota pitar khoi ba da ne khoi da la di nang mowong mari lama taroi ngasi naubana taso ngam mena pang tok tok no gum sida taso khaktana angang warak pa yaw da na ai sum mabung ni kaina Pari na nawo da ai angang warak pa ya di hai khaba naubana taso gisidi marai da tare da Pari na kari marai ha nang na tawra ga marai di ai na tawra ha ai na tawra naubana hi su hon da ba yaroi hi hona ba nau su sin da ba yaroi hai ba ga chap manare Pari na kadai di ko thori no dana pawro kai dura ne naubana khang de da Pari na hai sel pai ba sel thok ba thawak to ba se angangi mobile se nang na sem ga da ba naubagi makhutta pai hali Pari na hek sem da ba ho hai bi de hai no mobile kai ba dona ne namai no mi to kai ni wa loi re ko naubana ngasi sem ba ding amoi Pari na kari ngam da ba naubana ai thawak chat loi Pari na chat kera chat loi ra nang na sem ga da ba naubana ai pabung ga thawa ma chat toi ne sem ba nang oi hayeng sem ge Pari na oh fai ko hayeng bau ti ya bi re makha ta ba di ya roi ai na ngang ba da ga lau tra ba oh ai khangi da nang naubana khangi ta so Pari na oh khangla di fai ne ai di kaw khrawai khalu re phane koi ra mani da ai gi khubak si sa da ba chahi ya ma e pakhang phare kai na furoi da ba laite naubana hoi hayeng na naun biga itei magi mang da su adum phubiyo na nau kari su haijaroi ko Pari na nang ikai khang dagi sausin naraga laitho aga chatkige tawbada ichan ga amuk mayok nei ichan su nokpa khang bagi sakfam da leiram baduda Pari na kai da nokning na na thau auba amada hekta chi amaga ikai khang dagi kang ko le duga chap manai atai na haibadi khara fai manau nupana itei mananaw nupi torok padudani Pari na ikai manbagi manaw anida chairamaga paithokri basi naubana se mobile se ai khara le ga sembi ge ichan kemta khumdabi mobile lauraga khanjana duna thorai tato na kai gino ai gi mobile se mana langbani na khumisi bo as ai ko ka chaire da ta chauna phubi ni na khumbi bo eramai dei pai aduna tabida loina khangamadi ai ka oijaningdre lesabi ka phajaningdre amta ai adudagi haujikan tanariba wari ama tharaga ichan fi suba chamba tauba hek loibaga masa amuk sengdokchai sana halna nacha nupisi kaida chetkani haige ya masana lisibo amubina haujibu kadai chelu doino iru jababu kaidauge lesabina chamo leigadro sana halna chamo layu haiba natene ningtham tha sida ising ayingba iru jarise naradi nangbu ising asabaga lumbiba kaidauge amubina nang suba pa natro kok lumbiba kaidauge aingonda loye namsilisibo aibu yotloba ihu chimbiraba imau pusila osu yaba kawba laite do sana halna macha ngang na badingamde aduga mana wajaba tabani nang suma mani nakhut chaga dabi namau thibadi aina amubina nungaida matakta asiyona phatra kansida ikhut chabi imau thiba kaina ngamaro ye ai masa na yana zabado maduda dum hongasi hayeng na sanu padane namau selam hele hairubadane imana pamjana thiba namau ni nakhut chana bawarak chau aidi imana haiba injari namau warak ba ngamoina thoklai thokradine aidi maise puba thangba sungam ngamoi sana halna
ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯈꯜꯂꯒ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤ ꯅꯃꯤꯠꯇ ꯅꯃꯧ ꯎꯕ ꯐꯪꯒꯗꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ? ꯑꯃꯨꯕꯤꯅ ꯑꯗꯨꯗ ꯅꯠꯇꯦ, ꯃꯥꯏ ꯃꯣꯕꯥꯏꯜ ꯍꯥꯏꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯤꯗꯣ ꯑꯩꯅ ꯏꯃꯧꯅꯦꯅ ꯈꯜꯂꯒ ꯄꯨꯔꯛꯑꯕ꯫ ꯊꯥ ꯐꯥꯔꯛꯄꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯁꯅꯥꯍꯜꯅ ꯃꯃꯥ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦꯗ꯫ ꯏꯆꯟ ꯐꯖꯅ ꯀꯦꯁꯤꯜꯂꯒ ꯈꯨꯖꯤꯟꯊꯥꯡ ꯄꯥꯏꯔꯒ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯒ ꯈꯨꯖꯤꯟ ꯁꯦꯡꯗꯣꯛꯅ ꯉꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯃꯧ ꯅꯨꯄꯤ ꯎꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯨ ꯍꯣꯔꯣꯟ ꯈꯣꯡꯕ ꯍꯩꯇꯦ, ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ, ꯑꯩꯅ ꯑꯣꯏꯅ ꯈꯣꯡꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯃꯨꯕꯤꯅ ꯃꯁꯤꯒꯨꯝꯕꯁꯤ ꯉꯥꯡꯒꯅꯨ ꯍꯥꯏꯕꯅꯤ, ꯑꯩꯅ ꯍꯦꯛꯇ ꯉꯥꯡꯒꯅꯤꯕ꯫ ꯏꯆꯟꯅ ꯇꯥꯇꯣꯟꯅ ꯍꯧꯖꯤꯛ ꯏꯇꯩꯃ ꯄꯜꯂꯨꯕꯒꯤꯅꯦ ꯍꯣꯠꯇꯅ ꯉꯥꯎꯔꯒ ꯆꯦꯟꯈ꯭ꯔꯕꯅꯦ ꯅꯆꯥꯅꯨꯄꯥ ꯁꯧꯔꯥꯗꯣ꯫ ꯑꯃꯨꯕꯤꯅ ꯏꯍꯦ ꯅꯪꯕꯨ꯫ ꯁꯅꯥꯍꯜꯅ ꯏꯆꯥꯅ ꯍꯥꯏꯕꯅ ꯆꯨꯝꯃꯤꯗ꯫ ꯑꯃꯨꯕꯤꯅ ꯑꯃꯨꯛ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯔꯛꯑꯅꯤ, ꯌꯦꯡꯉꯨꯅꯦ꯫ ꯁꯅꯥꯍꯜꯅ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯗꯅ ꯀꯅꯥ ꯃꯥꯟꯅꯗꯧꯔꯤꯒꯦ? ꯏꯆꯟꯅ ꯁꯛ ꯈꯔ ꯍꯦꯟꯕ ꯑꯩꯁꯦ ꯃꯥ ꯃꯥꯜꯍꯧꯗꯕꯒꯤ ꯆꯥꯛꯏꯅꯦ ꯄꯥꯕꯨꯡ, ꯃꯆꯥꯅꯨꯄꯥ ꯑꯊꯤꯕ ꯑꯅꯤꯁꯦ ꯃꯥꯒ ꯃꯥꯟꯅꯩꯁꯦ ꯄꯥꯝꯗꯕ, ꯑꯗꯨꯒꯤꯅꯦ꯫ ꯑꯃꯨꯕꯤꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯁꯅꯥꯍꯜꯅ ꯏꯆꯥꯅ ꯍꯥꯏꯔꯗꯤ ꯌꯥꯔꯦ꯫ ꯑꯃꯨꯕꯤꯅ ꯈꯤꯇꯣꯛꯄꯤꯔꯣ, ꯑꯩꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯕꯗ ꯋꯥꯔꯦ꯫ ꯏꯆꯟꯅ ꯑꯗꯥꯏꯅ ꯍꯥꯏꯅꯨꯗ ꯏꯃꯥ, ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯥꯅꯅꯦ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯤꯗ꯫ ꯑꯃꯨꯕꯤꯅ ꯅꯪꯗ ꯍꯥꯠꯂꯒꯦꯗ꯫ ꯏꯆꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤ꯫ ꯑꯃꯨꯕꯤꯅ ꯊꯣꯔꯛꯎ, ꯂꯣꯠꯀꯅꯨ꯫ ꯁꯅꯥꯍꯜꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯔꯒꯦꯅꯦ, ꯃꯃꯥ ꯅꯪꯕꯨ ꯍꯥꯏꯗꯦ ꯍꯥꯏꯒꯦꯔꯣ? ꯏꯆꯟꯅ ꯑꯗꯨꯅꯦ꯫ ꯑꯃꯨꯕꯤꯅ ꯃꯥꯏꯗ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯑꯩ꯫ ꯏꯆꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯑꯃꯨꯕꯤꯅ ꯀꯅꯥꯅꯣ? ꯏꯆꯟꯅ ꯅꯌꯥꯅꯨꯄꯥꯅꯦ꯫ ꯑꯃꯨꯕꯤꯅ ꯃꯄꯥ ꯂꯩꯅꯦ ꯑꯁꯤꯕꯣ꯫ ꯏꯆꯟꯅ ꯐꯥꯒꯤ ꯇꯧꯕꯁꯤꯗ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯍꯣ ꯇꯥꯃꯣ ꯇꯌꯥꯜꯅꯦ, ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ, ꯀꯔꯤꯅꯣ? ꯁꯅꯥꯍꯜꯅ ꯃꯗꯨꯅ ꯇꯧꯔꯛꯏꯗꯨ ꯑꯆꯥꯄꯣꯠ ꯂꯩꯔꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯃꯨꯕꯤꯅ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤꯒꯦ? ꯏꯆꯟꯅ ꯍꯜꯂꯣ ꯇꯥꯃꯣ ꯇꯌꯥꯜ꯫ ꯇꯌꯥꯜꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯌꯥꯝ ꯂꯩꯔꯦ, ꯂꯧ ꯂꯥꯛꯑꯣ꯫ ꯂꯩꯔꯝꯗ꯭ꯔꯗꯤ? ꯂꯩꯔꯝꯗ꯭ꯔꯁꯨ ꯃꯍꯨꯠꯅꯦ, ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯀꯣꯜ ꯀꯛꯊꯠꯄꯒ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯨꯃꯤꯟꯅ ꯀꯦꯝ ꯍꯥꯏꯗꯕꯤ ꯐꯝꯃꯒ ꯂꯩꯈꯤ꯫ ꯁꯅꯥꯍꯜꯒ ꯑꯃꯨꯕꯤꯒ ꯌꯦꯡꯅꯔꯒ ꯅꯣꯛꯆꯩ, ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯀꯩꯅꯣ ꯗꯨꯀꯥꯟ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯏꯆꯟꯅ ꯌꯣꯡꯃꯥꯏꯅ ꯆꯠꯇꯣꯏꯔꯥ, ꯃꯁꯥꯅꯗꯤ ꯈꯪꯗꯦ꯫ ꯁꯅꯥꯍꯜꯅ ꯅꯃꯥꯅ ꯁꯦꯜ ꯄꯤꯔꯤꯁꯦ ꯂꯧꯅꯦ꯫ ꯏꯆꯟꯅ ꯑꯦ ꯀꯗꯥꯏ? ꯃꯃꯥꯅ ꯂꯨꯄꯥ 500 ꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯄꯤꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯁꯠ ꯂꯧꯏ꯫ ꯏꯆꯟꯅ ꯏꯃꯥ ꯑꯔꯤꯛꯄꯤꯒꯤ ꯑꯍꯥꯟꯕ ꯁꯦꯜꯅꯤ, ꯏꯅꯤꯡꯇꯦꯛꯈꯩ ꯂꯩꯊꯣꯔꯛꯀꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯍꯔꯥꯎꯅ ꯌꯦꯡꯂꯒ ꯂꯩꯖꯍꯧꯏ꯫ ꯃꯆꯥꯒꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯅꯣꯛꯂꯣꯏꯗꯕ ꯍꯔꯥꯎꯔꯣꯏꯗꯕ ꯃꯄꯥ ꯃꯃꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯏꯆꯟ ꯇꯌꯥꯜꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯇꯥꯃꯣ ꯇꯌꯥꯜ ꯀꯗꯥꯏ? ꯑꯩꯒꯤꯗꯤ ꯅꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯄꯤꯔꯛꯑꯣ, ꯁꯦꯜꯁꯤꯗ ꯂꯩꯔꯦ꯫ 500 ꯆꯞꯄꯤꯗꯨ ꯇꯌꯥꯜꯒꯤ ꯃꯥꯡꯗ ꯊꯥꯗꯩ, ꯑꯗꯨꯕꯨ ꯇꯌꯥꯜꯅ ꯃꯅꯨꯡ ꯆꯪꯉꯛꯑꯣ꯫ ꯏꯆꯟꯅ ꯇꯜꯂꯦ ꯑꯗꯨꯗꯤ ꯑꯩ꯫ ꯆꯪꯉꯛꯑꯣ ꯐꯠ꯫ ꯆꯪꯉꯛꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣꯕ? ꯌꯥꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯁꯨꯡꯆꯪ ꯆꯪꯉꯣꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯌꯦ꯫ ꯏꯆꯟꯒꯤ ꯁꯛꯐꯝ ꯈꯨꯗꯛꯇ ꯍꯟꯖꯤꯜꯂꯒ ꯍꯪꯖꯔꯛꯏ꯫ ꯀꯗꯥꯏꯗ? ꯃꯅꯤꯡꯗ ꯅꯪ ꯉꯥꯏꯔꯤꯕꯅꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯀꯩꯝꯇ ꯑꯀꯥꯏꯕ ꯍꯥꯏꯔꯛꯑꯣꯏ ꯃꯥ ꯉꯁꯤꯗꯤ꯫ ꯏꯆꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯉꯛꯏ, ꯑꯗꯨꯒ ꯇꯌꯥꯜꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯥꯛꯆꯩ꯫ ꯌꯨꯝ ꯃꯅꯤꯡꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯐꯤꯈꯥꯎ ꯍꯨꯝꯂꯒ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯏꯆꯟꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯅꯗꯤ ꯌꯦꯡꯊꯣꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩ꯫ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟꯅ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯂꯦꯞꯄꯛꯏ꯫ ꯅꯣꯡꯗꯥꯏꯅ
Lakti lakpiri. Aina lao haibo oiramadi nang laomoy. Natra? Ichan nongdairembada yengjarai. Adubu nongdairembadi hanagi mahakna yengliba maikaiduda adumak yenglaga lay. Wa ngangbasu lepte. Aina call tawradi chairakani saurakani. Natra? Mina tawbadi harau harau pairai. Aina tawradi amuksu soishop thamjingini. Ichanna kaujage tawi adubu nongdairembana kaubagi matam pide. Nangna tawridu chumi. Tawgadawni. Tawfam thoy. Yambong, aibu yang warauraba. Warauba. Ha. Aina karigi nangbu waraudoino angaubi. Aina soivani. Aina tawhanmani. Nangna tawriba pumba. Kanana haraugani. Natra? Yambong, nangaingonda sauninge. Warawi haiba. Ai khange. Nongdairemba nokfe tawraga ichanda onsilai aduga hairei. Aina ngarang aikhoida pugani na fagi tawbada. Aibu lana lawgano. Lawdiye Yambungna oina aibu lana lawbino. Karigi aidi nangbu lana lawdoiba. Aina Yambunggi tung inba ngamkidabagi. Nongdairemba maithongda amukka hena momon tawjarai aduga hairei. Aina nangbu tasengna aikhoida purage khalamagabu nangbu aigi khutagi nanthokpa ngamgadrane. Ichan nongdairembada ngakjana yengjarai. Aina purage khalamadi nangbu thadoroi. Aduga nangna nanthoklaga fana chelabasu aingondagi kyam sangna chendoiba. Supnagi ai nangbu nungsi haibado utpa lakhibane. Nangbu manghangena lakpa nate. Mahaki Yambungna hairibasi chummi khalai. Mahak kumbi nupi macha amana irai laina nongdairembagi khutagi nanthokpa matik nate. Mahak na mukpada nanthokpa ngamlibadu nongdairembana thawoina thadorakpani mikupsida khanglai. Nongdaina ai ngasidi isana isagi firep ama laujare. Karamba fire? Nongdairemba fikhaudagi makhut animak lauthoraaga punsinaraga hairei. Ai nangi namangda lepa ngasina aroibane. Ichan mitludagi khanghaudana pirang sintharai. Aduga lali tawraga nang adumaina tawganu Yambung. Aigi firepse honglaroi. Adumaina tawganu Yambung. Ai Yambung udana hingba ngamoye. Ai lanjare. Amuk hana switch off thamaroi. Amuk hana Yambungda sauraroye. Amuk hana Yambungna pamba lambida yeloye. Aigi mangda lepoi haibadudi haibiganuba Yambung. Angang macha amagum phiding chonglaga kapthorakle. Nongdairembana themlabasu yade kapato u haiba hena kapai. Maduda nongdairembana ichanbu mathada chetna konsinbiraga tapna hairei. Yambung nangi mangda amuk hana soidana lepkaniye. Matam kharagi wane. Nangsu lairikta pungning changna honaramo. Atopa pakhangna nahakki thamoi niraklabasu piramdana nangi Yambunggi saruk khaktuna thambiramuko. Nungsibagi magul hantharaklaba nungsibagi mamal leitraba amadi afaba wakal khanba ngamdraba matam asida nangna aigi ifamda nungsibagi mamal hengathanduna aigidama nahakki thamoida khakpiramuko. Ichansu kaplambadu toklaga nongdairembagi mathada leina tapna haijarai. Yambung arikpa leite hainariba nupagi pukjalne. Yambungna aigi inaktagi lapna laikrabasu aibudi kaubigano. Amuk hana aigi imangdadi lepirauko. Yambung ai Yambungbu nungsibagidama Yambungbu ngaijaramge. Sakyenbi kaya thengnarabasu aibudi kaubinuko Yambung. Hai angaubi nangdi Yambunggi thamoigi atiyada ngalibi sajik thawani senglabi icham chamjabi sajik thawa nangbu mirai ramlaga khongjom nubi taret pu midagadaba nangi Yambungdudi nate.